Hello ma'am, ꯉꯁꯤꯗꯤꯀꯣ ꯆꯝꯊꯣꯡꯗ ꯑꯣꯏꯅ ꯃꯨꯛꯕꯪ ꯇꯧꯔꯒꯦꯅ ꯇꯧꯔꯤꯃꯤ. ꯁꯤꯗ ꯂꯩꯔꯦ ꯆꯝꯊꯣꯡ ꯀꯣꯕꯤꯒ ꯑꯂꯨꯒ ꯃꯣꯇꯣꯔꯒ ꯇꯣꯃꯦꯇꯣꯒ ꯇꯧꯔꯒ ꯆꯝꯊꯣꯡ ꯇꯧꯔꯦ. ꯁꯤꯒꯅ ꯏꯔꯣꯝꯕ ꯂꯩꯔꯦ ꯎꯔꯤꯒ ꯑꯂꯨꯒ. ꯀꯣꯠꯅꯕꯩ ꯂꯩꯔꯦ. ꯁꯣꯝꯗ ꯂꯩꯔꯦ ꯕꯣꯔꯥ. ꯁꯤꯅꯤ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯍꯧꯖꯤꯛ. ꯊꯥꯡꯗꯒꯦ ꯅꯨꯡꯉꯥꯏꯇꯦ, ꯏꯆꯤꯟ ꯆꯤꯜꯂꯦ. ꯂꯣꯛ ꯃꯈꯣꯟꯁꯨ ꯌꯥꯗ꯭ꯔꯦ, ꯃꯔꯝꯗꯤ ꯂꯣꯛ ꯊꯨꯡꯕꯒꯤꯅꯦ ꯃꯈꯣꯟꯁꯨ ꯌꯥꯗ꯭ꯔꯦ. ꯑꯗꯨꯁꯨ ꯀꯣꯠꯇꯣꯔꯤꯅꯤꯀꯣ ꯁꯤꯁꯨ. ꯀꯩ ꯑꯣꯏꯕ ꯈꯪꯗꯦ, ꯂꯣꯛ ꯊꯨꯡꯕꯁꯤꯒ ꯑꯁꯪ ꯑꯔꯥꯛꯁꯨ ꯀꯣꯠꯇꯣꯔꯦ. ꯇꯣ ꯍꯪꯒꯥꯝꯕꯨꯗꯤ ꯆꯥꯕꯗ ꯀꯩꯁꯨ ꯇꯧꯗꯦꯅ ꯍꯥꯏꯅꯩ. ꯇꯣ ꯀꯣꯕꯤꯁꯤꯅꯤ ꯌꯥꯝ ꯕꯦꯔꯥ ꯊꯥꯡꯗꯣꯏꯁꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯔꯣꯟꯕ ꯌꯥꯎꯕꯅꯤꯅ ꯀꯣꯠꯅꯤꯡꯉꯤ. ꯀꯣꯠꯄ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯒꯤꯗꯃꯛꯇ ꯀꯣꯠꯂꯒꯦꯅ ꯁꯤꯗꯤ ꯏꯔꯣꯝꯕꯗ ꯑꯩ ꯆꯝꯊꯣꯡꯅ ꯍꯥꯟꯅ ꯍꯧꯔꯒꯦ. ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕ, ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯉꯥꯗꯨ ꯌꯥꯝ ꯍꯥꯞꯄꯩꯗꯣ ꯑꯩꯉꯣꯟꯗ ꯑꯅꯤꯒ ꯍꯥꯞꯄꯩꯗꯣ. ꯑꯩꯅ ꯁꯨꯝꯅ ꯑꯅꯤꯈꯛ ꯍꯥꯞꯄ. ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯉꯥ ꯑꯅꯤ ꯍꯥꯞꯄꯩꯗꯣ? ꯑꯩꯅ ꯕꯣꯔꯥꯁꯤꯗ ꯃꯥꯅ ꯉꯥ ꯑꯣꯏꯅ ꯈꯜꯂꯣꯏꯕ. ꯉꯁꯤꯗꯤ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯕꯣꯔꯥꯁꯦ ꯍꯧꯕꯅꯤ. ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ. ꯍꯥꯎꯔꯦ. ꯏꯪꯊꯝꯊꯥꯗ ꯆꯝꯊꯣꯡ ꯍꯥꯏꯅꯔꯤꯃꯤ. ꯍꯥꯎꯏ ꯆꯝꯊꯣꯡꯁꯦ. ꯃꯤꯗꯤ ꯉꯥꯗ ꯑꯣꯏꯅ ꯃꯨꯛꯕꯪ ꯇꯧꯅꯩꯗꯅ, ꯑꯗꯣ ꯑꯩꯗꯤ ꯆꯝꯊꯣꯡꯗ ꯑꯣꯏꯅ ꯇꯧꯔꯦ ꯃꯨꯛꯕꯪꯁꯦ. ꯍꯥꯎꯋꯦ. ꯀꯥꯏꯗꯅꯣ ꯊꯝꯗꯣꯏꯁꯤꯕꯣ? ꯎꯔꯤꯒ ꯑꯂꯨꯒ ꯏꯔꯣꯟꯕꯅꯤ, ꯌꯥꯝ ꯍꯥꯎꯔꯤ. ꯌꯥꯝ ꯄꯥꯝꯖꯩꯑꯕ. ꯆꯥꯗ꯭ꯔꯤ ꯍꯥꯎꯔꯤꯒ ꯍꯥꯏꯈꯔꯤꯁꯦ. ꯍꯥꯏꯗꯤ ꯎꯔꯤꯒ ꯑꯂꯨꯒꯁꯦ ꯌꯥꯝ ꯄꯥꯝꯖꯩ, ꯑꯗꯨꯒꯤꯗꯃꯛꯇ ꯏꯔꯣꯜꯂꯤꯕ. ꯃꯣꯔꯣꯛꯇꯤ ꯃꯩꯅꯤꯍꯦ. ꯁꯥꯡꯅ ꯑꯗꯨꯝ ꯂꯨꯞꯄ ꯍꯧꯔꯕ. ꯃꯣꯇꯣꯔꯁꯨ ꯁꯨꯃꯥꯏꯅ ꯄꯨꯝ ꯍꯥꯞꯄꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ. ꯍꯥꯎꯕꯁꯨ ꯍꯦꯜꯂꯦ. ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯝ ꯍꯥꯞꯆꯜꯂꯅꯤ. ꯃꯊꯪꯗꯗꯤ ꯉꯥꯗ ꯑꯣꯏꯅ ꯃꯨꯛꯕꯪ ꯇꯧꯒꯦ. ꯁꯤꯗꯤ ꯉꯁꯤꯒꯤꯗꯤ ꯆꯝꯊꯣꯡꯗ ꯑꯣꯏꯅ ꯇꯧꯔꯒꯦ. ꯉꯥ ꯅꯠꯇ꯭ꯔꯁꯨ ꯑꯍꯥꯎꯕ ꯅꯠꯇꯦꯗꯅ. ꯉꯥ ꯍꯥꯏꯁꯦ ꯑꯍꯥꯎꯕ ꯉꯥꯛꯇ ꯅꯠꯇꯦ. ꯆꯝꯊꯣꯡꯒꯨꯝꯕꯗꯁꯨ ꯁꯨꯝ ꯍꯥꯎꯔꯤ, ꯆꯥꯕꯕꯨ ꯍꯩꯔꯗꯤ. ꯉꯔꯥꯡꯁꯦ ꯉꯥ ꯆꯥꯕ ꯇꯜꯂꯕ, ꯑꯗꯨꯒꯤ ꯉꯔꯥꯡ ꯉꯥ ꯆꯥꯕ ꯃꯇꯝꯗ ꯃꯨꯛꯕꯪꯗꯣ ꯇꯧꯍꯧꯗ꯭ꯔꯦ. ꯐꯔꯛ ꯏꯇꯥ ꯇꯥꯗꯅ. ꯑꯗꯨꯒꯤ ꯉꯁꯤ ꯀꯣꯝꯅ ꯆꯝꯊꯣꯡꯁꯤꯒ ꯑꯣꯏꯅ ꯃꯨꯛꯕꯪ ꯇꯧꯔꯒꯦꯅ ꯇꯧꯔꯤꯃꯤ. ꯍꯥꯎꯋꯦ. ꯑꯩꯗꯤ ꯆꯝꯊꯣꯡꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ. ꯃꯁꯤꯗꯤꯕ ꯁꯦꯠꯄꯁꯨ ꯌꯥꯗꯦ. ꯃꯔꯣꯏ ꯊꯥꯡꯉꯦ ꯅꯪ ꯀꯣꯕꯤ ꯅꯪ. ꯏꯆꯥꯅꯨꯄꯤ ꯀꯟꯅ ꯇꯨꯝꯃꯤ. ꯑꯪꯒꯟꯕꯗꯤ ꯆꯠꯂꯨꯕꯅ ꯁꯤꯁꯦ. ꯃꯥꯗꯤ ꯋꯥꯔꯦ ꯇꯨꯝꯈ꯭ꯔꯦ. ꯆꯥꯛꯀ ꯆꯥꯗꯨꯅꯦ. ꯍꯧꯒꯠꯂ ꯏꯪ ꯇꯞꯅ ꯄꯤꯖꯔꯒꯦ ꯍꯥꯏꯅ ꯇꯨꯝꯅꯤꯡꯕ ꯃꯇꯝꯗ ꯆꯥꯛ ꯄꯤꯖꯔꯁꯦ ꯌꯥꯝ ꯀꯗꯔ ꯇꯧꯔꯤ. ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯟꯅ ꯇꯨꯝꯍꯜꯂꯦ ꯑꯩꯁꯨ. ꯁꯪꯒꯣꯝ ꯄꯤꯊꯛꯑ ꯇꯨꯝꯍꯟꯒꯦ.
ꯁꯪꯒꯣꯝ ꯊꯛꯈ꯭ꯔꯦ ꯀꯞ ꯑꯃ ꯑꯗꯨꯗꯒꯤ ꯕꯤꯁꯀꯨꯠ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ 이런 맛을 못 짜증내 또 올라가 하고요 인삼다 mà chấm như sao hình đang thùng cho hỏi cũng hao cho hỏi 인삼다 mà chấm sữa lang tham mà chấm cha hình như hao cũng không đi nga thùng của bố hao cũng không nhá 인삼다 nó cũng hao cho hỏi 이사누피 나한 어커제 점통통과 하디 한감 점통통과 사이버거 이사누피세 짜자까이 하이 마마이세 산올래 하이마디 한감 통사버리 막세 산올래 산 하디 마나마싱지 산나자 자이 마 칼레버 두기 마세 산올래 쌈통지수 nga 자이버 자우도기 하우테 nga 자이버 하빠가 또 하워요 여기 nga 자이버 레이링에다 짜하오르게나 사람이 나때 비디오 도이네 이제 다 그다음에 바칼리 먹는 거. 다 해 아빠한테 보지. 그래 보게. 게임 하고 가는 줄 알고요 와 신나 뭐 아시 에 사나비나 우니. 으라게 들어 말 으라 My coffee need for hot. 뭐라도 하오라 Hầu đi, anh ngó rồi. ai sợ Đây đi. Sao không bốc đâu? Ấy à đây không thôi đi bảo. Ấy mai cá thì mình phải bộ đặt này. Đi sao? sao rồi đó 이론바 셀레메 잠자 살루 자데 북작나 바이네 고비시수 ꯌꯥꯝ ꯍꯩꯅꯔꯨ ꯌꯥꯗꯦ ꯂꯣꯛ ꯊꯨꯡꯒꯅꯤ ꯈꯔꯒ ꯃꯈꯣꯟ ꯁꯤꯗ ꯂꯩꯕꯁꯤꯗ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ